CBI na MU gi security officer gi quarter da raid chathakre Manipur University da home guard kunmari lan hapsin khiba case ka mari lenana CBI ACB na lokhat pa case amaga mari lenana ngarang MU gi assistant professor security officer Dr. N Sanatombagi official quarter da raid chathakre hairi Press na phangba paw mana hai CBI anti corruption branch ACB na lokhat khiba case adugi matungina hojik thabak te gi potha khraba hanagi home guard BA SP Thaisi amasung Dr. N Sanatomba anina lautunarga ing 2017 gi August 4 da MU da home guard employ tawnabagi asaba order ama SP Thaisi na thoki asaba order asida yumpham oiraga Dr. N Sanatomba na niyom lana lawba asaba home guard kunmari MU gi security personnel oina deploy tawki hairi CBI gi team amana ngarang Dr. N Sanatomba gi official quarter amasung SP Thaisi gi Paumai colony da leiba yumda raid chathaki raid adu special judge Imphal West na piba search warrant yauna chathaki thi humbagi thabak adu da Dr. N Sanatomba gi quarter dagi sasinaba home guard kunmari yauna MU da home guard lokhiba amadi deploy tawkhiba ga mari leinaba che changkaya Langthawalda point kunthama thoigi ekar pak chauba inkhol ama leibaga loinana inkhol adugi akoibada RCC gi wall wangna khagatpa amadi gate panbagi che chang amasung konthaujam gi kanongda point chatu ka kunmanga ekar amasung point 109 ekar chauba lofam leikhibagi che chang sing phangki Mahaki mingda leiba LIC policy ani mahaki nupi gi mingda leiba policy taruk masanupi amasung masanupa gi mingda leiba policy ani masanupi amasung masanupa gi mingda leiba post office ki RD account ani mahaki mingda leiba bank account ani mahaki nupi gi mingda leiba bank account ani joint account ama amasung masanupi amasung masanupa gi mingda leiba bank account amamam mahaki mingda leiba credit card ama Hyundai i20 car ama Honda Activa ama Mamal tangba cycle ama amasung mamal tangba imungi pochai kya su phangki hairi panbe abadi Dr. N Sanatomba MU gi Manipuri department da assistant professor oina ing 2008 ta thabak changki masigi mathakta matam adu dagi hauduna mahak MU gi security officer oina leiduna university asigi campus manungda home guard engage tawba amadi deploy tawbagi thabak yengsinduna lakhibani aduga top pawmana school sing December January da hangna bahonari S Rajen COVID-19 gi laicana maram oiraga hujik state asida leiriba school college sing thingjinduna leiriba sigi matangda tangai phadana pangthokdaba yadaba class 10 amasung 12 ki parikha singi yenglaga state government na standard operating procedure SOP ama akhana na semlaga school sing hangdokna bahonari haina education minister S Rajen na ngasi pause asiga telephone da wari sanaba amada phongdokre Senapati district headquarter da pangthokiba state ki cabinet mifam aduda state asigi leiriba school sing hangdokna bagi matangda SOP sembagi wafam agenda da yauki Hiramaduggi matangda Chief Minister N Biren asu school singi oina tongan be SOP ama semlaga COVID ki laicet asina sokhal loidaba phibam yenglaga hangdokna bahonagani haina su phongdoklamki Hiramasiga mari leinana Education Minister S Rajen haiki COVID-19 gi laicet asina maram oiraga school college sing hangba yadabadagi hokhiba March tha adwaidagi hauna thingjinduna lagi School singda tamliba mahiroi singi manungda lower class ta tamba mahiroi singi oinadi promotion pibada akaiba leite adubo class 10 amasung 12 ki oinadi promotion piba yadabana hairiba class ani asigi oina parikha pangthokna bagi damakta SOP ama semlaga school hangdokna ba thorang paikhali COVID ki pandemic manung asida school da tamliba mahiroi singi damakta magi school singi oja singna online class sathaduna lai hairagasu masida mahiroi kharadi computer leitaba smartphone paiba ngamdaba amadi internet ki khudong chaba phangdaba kya amasu leiribani aduga online da class tauri hairagasu hojik phawba syllabus cover tawba ngamdana leibasu yauri Hiramasiga mari leinana commissioner director amadi mari leinaba school gi oja singi mihut sing yauraga mifam ama phamlaga kupna khanaragani haina minister S Rajen phongdolaki Mahang hai state asigi leiriba school sing hujik phawba hangdoktuna mahi tamba makha sathadragasu Central Board of Secondary Education gi makha da leiriba school sing gi mahiroi singi parikha matamdi lepkhre aduga class 12 tamliba mahiroi kya amadi medical engineering amasung atai technical line singda chanagadaba yawba maramna makhoi gi parikha asi promotion pibadi yaroi Hojik state government school hangdokpagi matangda SOP amadi semlaga leire adubu hairiba SOP adu chief minister na makha tana kupna yengsin khisi haiba wafam leibana finance oidri aduma puyamna thuba matamda SOP asi finance oina yanaraba matungda school sing asi hangdokna ba honaragani mahiroi sing asi rotation oina school da laghalaga mahi tamba honabagi wafam su SOP adu da khanaba lei Satliba December tha amadi January tha phawbugi manungdadi school sing hangdokna bo honari hainasu minister S Rajen na makha tana phongdorakli aduga top pawmana
यूट्यूबर बीर कर्नेल जेलजीत की लाइरिक अमा फोंख्रे मणिपुर की मसक नारबा यूट्यूबर बीर कर्नेल जेलजीत थियामना इबा नमखाई बिरो नंगी पलसिंग हाइना मिंथोनबा लाइरिक अमा फोंख्रे लुवांग पब्लिकेशन सिंधुना इम्फाल की बाबूपारादा लेबा JCRE ग्लोबल कॉलेज दा पांगथोखिबा थौरमदा चीफ गेस्ट ओइना सरुक याखिबा मणिपुर कल्चरल यूनिवर्सिटी की प्रोफेसर डॉक्टर माखोन मानी मोंगसाबना लाइरिक अदु फोंखिबनी JCRE ग्लोबल कॉलेज की डायरेक्टर लाइरेंजम निरंजन न प्रिसाइड तौखिबा थौरम अदुदा रिटायर्ड चीफ इंजीनियर एन बाबूचान JCRE ग्लोबल कॉलेज की एकेडमिक एंड एडमिनिस्ट्रेशन की हेड हैसनाम लोकेश्वर अमसुंग कांगलेपा की मैरा की चीफ एडिटर वांगखेमसा समजाइसु सरुक याखी बीर कर्नेल जेलजीत थियामना पाउसे सिंगदा इंग्लिश दा फोंखिबा आर्टिकल यांखैदगी खोमजिल तासिलगा मणिपुरी दा अमुक हंदोकलगा महाकी अहानबा नामखाई बिरो नंगी पलसिंग मिंथोनबा लाइरिक असि फोंगबनी हाइरी अदुगा तोप पावमना पुंग कुनमरी की मनुंगदा तरेत लेखिदे फगतपगी चांगचादा मरफुनिपान यौरे हौखिबा पुंग कुनमरी दा सिज हॉस्पिटल राज मेडिसिटी जेनिम्स अमसुंग रिम्स हॉस्पिटल दा कोविड-19 पॉजिटिव ओइबा नुपी अमा यावना मियोय तरेत लेखिदबगा लोइनाना स्टेट असिदा कोविड-19 की लाइसेट लाइखिदबा मिगी मसिंग पुन्ना 323 छुखरे हौखिबा पुंग कुनमरी दा सिज हॉस्पिटल एंड रिसर्च इंस्टीट्यूट लांगोल दा इम्फाल वेस्ट डिस्ट्रिक्ट तगी सही 35 सुरबा नुपा अमा राज मेडिसिटी दा बिष्णुपुर डिस्ट्रिक्ट तगी सही 39 सुरबा नुपा अमा जेनिम्स हॉस्पिटल दा इम्फाल ईस्ट डिस्ट्रिक्ट तगी मथंगसिना सही 34 अमसुंग 35 सुरबा नुपा अनि अमदी इम्फाल वेस्ट डिस्ट्रिक्ट तगी सही 53 सुरबी नुपी अमा पुन्ना मियोय अहुम अमसुंग रिम्स हॉस्पिटल दा इम्फाल वेस्ट डिस्ट्रिक्ट तगी सही 34 सुरबा नुपा अमगा सही 34 सुरबा नुपा अमगा पुन्ना मियोय अनि लेखिदे कोविड-19 कमन कंट्रोल रूम थादोरप जेरोल अमददी स्टेट असिदा कोविड-19 की लाइसेट लेखिदबा मी मसिंग असि हौखिबा पुंकुन मेरी दा लेखिदबा मी तरेत असि थारगा पुन्ना मियोय चहुंग तरा निपानी हाइना फोंदोरली मरकसिदा ngarang numidaung ngarang pung manga phaubuda jenims ta miyoi kunipan rims ta nifu imphal east ta ahum imphal west ta manga swiss ta ama peace ta mari ascent diagnostics ta ahum hillside ta ama sis hospital ta taru advanced hospital da ama RD wing da ama Rajmedi city da mapan Bishnupur da taramathoi Kakching da ama Churachandpur da ani Ukhrul da mari Senapati da ama Tamenglong da mari Chandel da taret Kangpokpi da ama None da ama amasung Bhavina diagnostics da mari punna miyoi chamaga kunthani pan nauna COVID-19 positive oirakpaga loinana state asida COVID-19 positive oiba migi masing punna lising kuntaruka chamnga kunthra mari shukre COVID-19 common control room gi serol matungina naunu positive oirakli bamioi chamaga kunthani pala sigi manungda chamaga kunithoi masida nupa humphumanga amasung nupi yankhai na general population yini aduga tara tarukna CPF personnel singni hairi general population gi mioi chama kunithoi adu Imphal West ki yankhai mathoi Imphal East ki kunmari Thawal gi taruk Bishnupur gi tara taret Kakching gi ani Ukhrul gi mari Tamenglong gi mari Tengnopal gi ama Chandel gi taret Kangpokpi gi ani Senapati gi ani None gi ama amasung Surachandpur gi amani makhoi loinamak travel history leitaba ngaktani haina cherol asina hairi arobada paubilai news reader gi video bu yengbiri bu khuding mapu thagatchari